Loumee Singda Nongmei Kapsinduna Loumee ama Sok-Hankhiba Thoudok adu Condemn Toubaga Loinana Thoudok ADUDA CHENNABA KHUTLAI PAIBA MEEOISING adu LEINGAKNA PHARAGA MATIK CHABA CHEIRAK PIBA NGAMDRABADI Loumee Singda Nongmei KAPLIBADU Security Force na KAPPANI NATTRAGA KHUTLAI HAINA MIYAMNA LOUPHAM THOK-I HAINA All Manipur United Club Organization AMUCO gi MAIKEIDAGI PHONGDORAKLI AMUCO gi Secretary Publicity Haisnam Foreign Mangangna Thadorakpa Cherol amada makha taraduna India lengake makhada leiriba Ministry of Home Affairs MHAINA Manipur da normal si laknaba hotnari hairaga irang makhal kaya thokhanduna leiriba asina Manipur gi miyamna MSA gi thabak khutau asida apenba oidre madugi sumathakta chaliba chahi English ngani kun manga ge February tang 16 dagi President rule gi lengak leirakhibadagi Manipur gi Governor na hakthengna lengak liba matam asida Manipur da khwaidagi sathiraba Thoudok thokpa horakle haukiba megi tangkunda Siroi Lily Festival gi coverage tawnabi damakta GIPR na sindana paumi team ama puduna chatkhiba Manipur State Road Transport ke bus amada Manipur haiba wa hai adu thaba yaroi haina gwal davida duty tawduna leiramba Maharegiment ke kangbuna Manipur lenga ki awang batha ki authority ge pautrak matung ina thokhiba adu Manipur na India da Tillaba matungda India lengakna chathaba khwaidagi sathiba thabak singi manungda ama oire Bisnupur district ke Fuvala maningda leiba high canal mayage Singai Rock local da masagi lofam da thabak suzaduna leiba Loumee Singda masang makhangdana khulai paiba Singda Nongmei Kapsinduna Loumee ama Sok-Hankhiba Thoudok aduna Manipur da president rule leikraba matungda thokpa khwaidagi sathiraba crime singi manungda ama oire Maramadana Manipur gi miyamna Manipur lengak amade Central Security Force singna chathariba mathong hupthaba thaong asi malem gi miyamda khanghanaba hotnabaga loinana miyamna chap chana thengnaminase haina amuko na miyamda appeal dorakle